Hello mayam. Prithibigi Sahityada, Khwaidagi Sathiba, Mahosagi Oiba, Tasing Tokiba, recorded Oiba calamity Sikarina Oiki. Zuar Habanate, Tsunami Nate, even Lanzao Favanate. Adubo, Ising Isao Amakang, Kayamuk Saukige, Haibakanda, Sauraba Saharama, Ising Isao Sina, Punna Mapungwina, Yorki. Amasung, me millions Kayama Susiki. Kautokraba, Asingba, Papukni. The Great Chinese Flood of 1931. Turian Sing Kapki, Malem Sina, Iragnaki. Tabna Horaki. Any disaster amana hobugu 1931 da China se yamna solami makoigi rasniti su unstable ormi miyam su yamna lairami aduna adugumba mahusagi asauba si thiengnaba pambai leiramte sahidugi basanta matamda Tibetan plateau dagi center kiba unnadusu atai sahidagi hena lumami adagi nongamuk tasanba nongnini hapta amani tabanate tha mayamama leptana tasalakibani Mafam adu sinba thungna sahi ani tagadaba nongdu tha kharadu tasalapani Yangtze yellow amasung Huai turen sing ising zara wangkalaki adubu tholkadoriba calamity adu thenganangai kana amata ready da lermde June gi thada turen sing adu loina pokhairki ising saw oidre pura samudra sap manakre sahar singi marakta Wuhan Nanjing amasung Hanau loina yotkiram punna square kilometer 1,40,000 rom Greece dagi hena sauribani yung kai schools lobuk loinamak mangkre kun singadu singduna pura yotkre hinghoba singduna awang ba yunggi yumtonda khara nap thongda napaga khara taw tharakpa mana masingda khara yan rescue kambuna rescue lakadrana ngai jaduna wana lenki adubu rescue kambudi irak lakide matamduda China si political turmoil leibanina sarkar su thina matha sarami adubu ising dukhakna mi sihan madinate Ising sakhulaklabanina makoigi sanitation dusu collapse tauki aduna laina kayama zara santoklami cholera typhoid dysentery turen ginakanda asiba haksang kaya tauduna leiki mafum kharatadi mi singadu napi chaba u maku chaba sidagi hena sathiba kaya chaduna lelami haina bada mi lakh kundagi lakh 40 muk thawai mangki hainai modern scholars singadi sidagi faw helamba yai haina thajane Ngasi fawbada hairaba sing isaw sina Khwaidagi Sathiba amasung mahusagi historically recorded oiba disaster da Khwaidagi sawbani haini sing isaw du loikhro matungda China na tapna semjin sajinba horaki asawa project sing kudamoina 3 gorgeous dam chingba decades kaya layerga adugumba thodok tudagi ngakthokna ba horaki adubu the great flood of 1931 na lurba da kaya tambirami memory da sahitya da amasung mana souba river bank khudingmakta masina yamna cruel ba truth ama takpiram madudi mausa se kai kumnagadaba force ama khaktang natte ningsingba khangba amukka halakpa adugumba force ni ngasisu China gi turen sing di cheli adubu ing tapna cheliba isingdugi makhada matamamagi memory lei isingduna wangkhalakpa kanda malem sidi tayari da leramde haibido Faremyam Wari asibu nungaibiragadi subscribe like and share to wiramu thanks for watching Stay curious, stay bold, love you all.